Naga political issue gi waroshin nama puraknanaba center ga santi gi wari sanabagi thabak adumak chatharabasu thabak tauba ngambagi chang watpa amasung naga gi group singit marakta khaibung tanabagi fibam ama chap chaba waroshin ama puraknanaba hotnabada thintha hale amato oina punsinanaba jaliarung United Front ZUF na thoraktuna Shantigidamak Waree Sanasi Haina Nscn Gprn gi collective leadership ki member Salem Yang Gangmaina ZUF da appeal torakle. Current political situation of the Naga Haibehiramda ngasi Nscn Gprn na mapungoiba thodang lauduna None district headquarter da laiba Longmai Part 3 gi community hall da consultation amasung interaction program ama pangthokre. Stakeholders sing su saruk yakiba thoramadu wangang loisingna Naga political issue gi matang da wafam kaya fongdok nakhe. Thoramadu da mahak ki warol piraduna Nscn Gprn gi collective leadership ki member Salem Yang Gangmaina fongdokhibada Naga political issue asigi waroshin ama puraknanaba tangkak kaya rakthokna center ga wari sanaduna khumangyan changsili Inglising ani gatara manga da framework agreement ama khujek pinakre adubu tung koiba amadi chapchaba waroshin ama puraknanaba hotnabada Naga gi loop singi marakta tokhai tanabagi fibam leibata natana thabak tauba ngambagi changwat pana khongthang asida thingthahanna maram oheli nationalism gi wakhallon ga loinana Naga unity gi damak ZUF ki luchingba singna thokpiraktuna wari sanabagi khudong chaba adu lawminasi amaromda santi puraknaba anauba khongthang oina Gprn Nscn na olive branches mission ama haudokle haike thorum gi manung channa public interaction ga loinana question answer gi session chu pangthokhi